ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯏ ꯏꯆꯥꯅꯨꯄꯥꯁꯤ ꯄꯤꯡ ꯃꯆꯨꯗꯣ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯉꯁꯤꯗꯤ ꯄꯤꯡ ꯀꯂꯔ ꯁꯪꯉꯨ ꯄꯤꯡ ꯀꯂꯔ ꯑꯩꯈꯣꯏ ꯔꯨꯝꯁꯤ ꯇꯧꯒꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯁꯨ ꯂꯥꯏꯔꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯆꯔ ꯑꯃ ꯑꯅꯧꯕ ꯐꯤꯆꯔ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯞ ꯍꯥꯏꯅꯀꯣ ꯁꯤꯁꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯁꯣ ꯇꯧꯕꯗꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯂꯩꯁꯦ ꯀꯃꯦꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯐꯠꯂꯥꯎ ꯆꯤꯡꯕꯤꯔꯀꯥꯟꯗꯅꯦ ꯍꯥꯏꯕ ꯂꯩꯁꯦ ꯁꯤ ꯄꯣꯏꯟ ꯑꯃꯃꯝꯇꯪ ꯀꯤꯛ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯂꯥꯏꯛꯇꯨ ꯇꯧꯕꯤꯌꯨ ꯁꯣꯏꯕꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯇꯨꯁꯨ ꯌꯥꯝ ꯋꯥꯅ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯄꯩꯁꯥꯁꯦ ꯂꯩꯃꯟꯗꯗꯅꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯇꯧꯔꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯃꯥ ꯍꯥꯏꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯊꯥꯅꯁꯦ ꯁꯤꯅꯦ ꯄꯩꯁꯥ ꯑꯣꯏꯅ ꯔꯤꯋꯥꯔꯗ ꯄꯤꯕ ꯇꯥꯕꯅꯦ ꯑꯗꯨ ꯅꯪ ꯉꯝꯃꯒꯗꯤ ꯗꯤꯋꯥꯂꯤ ꯃꯌꯥꯁꯨ ꯅꯛꯁꯜꯂꯛꯄꯅꯤꯅ ꯁꯤꯅꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯤꯕꯣ ꯑꯁꯦꯡꯕꯩ ꯍꯥꯏꯁꯤꯕ ꯂꯨꯄꯥ ꯌꯥꯡꯈꯩꯅ ꯌꯥꯔꯕꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯅꯪꯅ ꯉꯝꯃꯒꯅ ꯂꯨꯄꯥ ꯌꯥꯡꯈꯩ ꯑꯩꯅ ꯄꯤꯔꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯩꯅꯉꯝꯃꯒꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯄꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯂꯥꯏꯔꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯉꯝꯒꯗ꯭ꯔꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯣ ꯄꯣꯠꯁꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤ ꯂꯩꯔꯦ ꯌꯦꯟ ꯃꯐꯩꯁꯤꯅꯤ ꯃꯈꯣꯡ 2 ꯑꯃ ꯍꯥꯞꯄꯦ ꯃꯅꯨꯡꯗ ꯃꯇ꯭ꯔꯣꯡ ꯃꯇꯥꯡ ꯈꯔ ꯍꯥꯞꯄꯤ ꯃꯍꯤ ꯂꯩꯔꯦ ꯁꯤꯅ ꯀꯔꯤ ꯇꯦꯅꯧ ꯃꯥꯟꯕꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯉ ꯂꯥꯛꯄꯅꯦ ꯈꯔꯗꯤ ꯈꯨꯏꯔꯦ 이번 비기 타입 라이 아시 보세 어떤 가게 하는 거잖아 하이 그래 하이니 라이크 카가 똑소야 매암나 라이크 가 똑선 들어봐도 라이크 좀 동드래 하이도 그런 떠오르 아도 야 와리 딩 아시 술리로 난 와티 양 강에 따는 데는 하실래요 그만 와야 돼 파디 파디 와리 파당 같은 게 아이디야 아니 이거 같네 워스타 야 이것도 진짜 아도 딩 아시 아파이니 이거 동들이 보세 낭낭 아무것도 이제 파샤 피르게세 낭낭 행가 뭐 루파양 크지 낭 럭저로 야래 강브라 시기 루파양 크지 낭낭 낭가 뭐 럭저로 거 아두가 아이는 엄마가 너 루파 성화 비다래 야 이거 양kai 시탐 먹어야 돼 샴샴 아 시탐 놓아야 돼 로이 쫓 럭다래 너 샤이탐 먹어야 돼 우르 루파 양kai 마탐다 딴 와그라 보네 해 와기만 야 이거 어디야 샤 3 2 바이다 좀 동자라 우리 바이다 좀 동도 시좀 정말 바이다 좀 바이다 오지 나로 hậu có gì ông cái hiện ra được không chết sao sống ngầu luôn juicy boy gì đấy máu được cầm đâu à chỉ cần leg piece hold the khang amok tra so are you ready yeah 3 2 1 start Kaya na. Jadi kalau ditanya ni memang ada. Ayo kalau mood pula.
새우를 한 담겨. 한 담아래. 뭐 거울이 잡으려면. 짭짤이다. Tiền ngoài mình cuộn này có thật à? Để đến cái chỗ nào người các người đó. Một thì hâu đây. Siate lupa anche loro che abbiamo. Qua nó mới được ra rồi bạn. Il portano. Guarda i đâu ạ? Qua bây giờ gì đấy. Dạ. Bạn rồi mới làm ra được. Quay tổng. Apa? Ngapain lu ngambil bang? Mana? Mau usahamnya? Kue lang ulit pa eh. Ano yung umbot leh? Vô cái sạp này nè. Ba đồng gì? Hả biết được kìa. Bây giờ làm bữa xin thôi bang. Đây nè. Phải phải. Lupa cái pira này được. Eronba Mukbang này đúng không ạ? Làm 6 đứa mặn mà. Đây là ngoài mình phá mù rồi. Ai tạm dài đúng không? Chứ ngày tôi bảo. Đây là xin anh bị. Aduh dia. Bang cái biểu. Cara ngambah bisa ini. Pare. Làm đi làm hết rồi. Một sai.
ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯅꯤꯡꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯂꯥꯏꯛ ꯇꯧꯕ ꯑꯝꯇ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯅ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨ ꯏꯆꯥ ꯅꯪ ꯁꯤ ꯇꯧꯔꯒꯅꯦ ꯋꯤꯟꯅꯔ ꯋꯥꯌꯥꯔ ꯑꯃ ꯂꯩꯔꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ